Image TV miyeng tabiri singbu tengkuwa naremna tanam noksam loina kurumjari loina na ngasigi marobe pau pijari Manipuri loan bu classical language the sanba yabagi piyam the lady haina MP lishem basana jauna phongdokre Numit huli chathagadaba thangta festival ngasidagi hawdokre Aikoigi akoibada talk about pollution sing Manipur Pollution Control Board khakna thingba ngamloi haina MLA U Devena phongdokre Loinana Tragni Pansuwa DS Trophy Invitation Football Tournament 2024 ngasi hawdokre Haujik mapung leba pau lobirasi Rajya Sabha gi MP Laisema Sana Zauna Mahang MP oibaga ihan hanba oina parliament Manipur loan bu classical language sanana ba hawdoki amadi haujik di mai pak piyabagi phibam da leire haina phongdokre wafam si ngasi maitai irol yek loisin lon apun balup milal kanglai pang sinduna Jain Manipur Dance Academy da pangthokiba lup asigi kungani thoi suba mapok kumon thorom amadi tragani pansuwa maitai mayekta athoi ahen tanabagi manap lanthokpagi thoromda leisem sana jawbana athoi mithunglen oina saruk yaduna Wapamasi Pundo Kibani, Thormaduda Rajya Sabha MP Leshema Sana Zawbagalona, Jain Manipur Dance Academy Director P. Bilas, Boshem Chairman Akham, Joy Kumar, Herikon Advisor Longjam Ratan Amadi, Milangi, Lusimpurel, Kaidem Ingochana, Atoba Mitung Lensing Oina Sarugyaki, Thormaduga Mari Lena Leshema Sana Zawuna Makata, Fondo Kivada, Tongan Ba, Chaiduna, Tongan Saidun Leramba, Nahakabu, Milana. Sapung lakpadagi punsin bangam ki Manipur kunai tung koina seba toba ngamba oisanu amadi punsi nungsang oisanu haina yaipa paujel peki loina Milan gi makedagi MP sana jawda pisin kiba memorandum adugi matangda MP hai meitai mayek tamnaba tonganba institution ama thamnabaga loina Manipuri loan bu classical language da atubu matamda channaba honaba amadi sel gi mayekta meitai mayek Yaunaba Taksin Bahibasi, Hibasingasi, Memorandum at the Yauri, Rajya Sabha MP Oibegi Ihan Hanba or in a parliamenta Putokibag, Si Aikoigi, loan a sea classical language as Hanbio Hijaban Haikivani, loan Yam Labor Labak Amani, Masida classical language Ki Tongan Machet Karele, Asuk, Yam Krabar loan, Mayam Asida classical loan the Salivasi, loan Tarukaktani, Manipuri loan Asina classical language Salabadi Tayet Suba, Oigadoribani, Masigi. Matangda Mari Leneva Singers Gasu Matam gi adumak tanari classical language sanaba criteria su khara sembok labnina amuk ka hena thuna salakpa yai masina mai palpada Manipuri subject tamliba mioi amat lemna manglaroi loinana UPSC amadi manaba exam singda Manipuri center fazana bidriba asi athubu matamda pirak bayan leire haina su phongdoke aduna hali ba long singsi Loan Taruki Hauki Chalaga Lere, Aromasiga Manusida Aina, classical language da Kogi Manipurisi, Kogi loans and Binabana, Taknabasi, Karigumba, Masina Laivo Paraga, the Kogi, Tare Supasida, Olgadori. Aduna Hodixi, a Kogi loan by a Mama Honori, Hari Batare Supas, the Sang of Hydra. Private school tamba obviously Mahiro Singsu pre-matric scholarship tabi yahan behind Deshamna Ministry of Social Justice Samadi Empowerment say Tadun Kanganri Hiram Masiga Mari Lena Desham Taruk was sale Aman High Deshamna Lamdam Asida Mahimasingi Kangon the quality education program of Honda Lakli obviously Mahiro Singa Mahimasing Tambada third or Sumating Bangaba Lengak scholarship paid on the Lakli Adobo live activity Howzik Lamdam Masida talk live Irang a sig thing Mahiro Singa Nangi Shirak Asida Class 9 amadi 10 gi OBC metric scholarships asi lenga ki school singi mairoi sing khaktana apply to yagni haina Directorate for Welfare of OBC and SC gi director na Cherol amada thokliba asini Cherol asina private school tamba OBC mairoi sing da chauna ningba kaibo hele asigu phim asida private school tamliba OBC mairoi sing pre-matric scholarship thaba yahanbiu haina mairoi look Asina Ministry of Social Justice and Empowerment say Hadna Taksin Krahaina Sel Asina Makatari Lamda Masida Lady Bakang Furup Kuring Maki Inat
लाइनिंग अमदी निंग तंबा हंजिन हन्नवा हाइबसिदा थाजदुना सही खुदिंग कांगलादा पांगथोक्तुना लाकपा मालेम पाफल सिंखटपा सही असिगी ओइना सेप्टेम्बर तांग अनिदा इनिंगथौ लैसेम सना चावबा यावना पांगथोक्लगनी मसिदा लमदम मसिदा लेमिनारिबा फुरुम खुदिंगमकना सरुक यामिनसी हाइना कांगला फमथौ हुंपुगा मरीगी माइकेदगी अपील तौरकली वाफम से ngasi मेजर खुलदा लेबा मणिपुर फ्लेश कप पांगथोखिबा पाउमिसिंग उनबा अमदा कांगलै फमथौ हुंपुगा मरीगी जनरल सेक्रेटरी डब्ल्यू ब्रेन कुमार मोइरांग साना फोंदोखिबनी महांग मखा तान हाई महाराज बुद्धचंद्रगी मतमदगी हौखिबा सही इंग सोक लिसिंग चमापन निफु तरेत तगी हौदुना असिगुम्बा मालेम पाफल सिंखटपगी थौरम असि कांगलादा पांगथोक्तुना लाकपनी मसिना लमदम मसिदा लेमिनरिबा कांगलो फुरुप खुदिंगमक अमत ओइना लेमिननबा गी पाउजेल पूरी असिगुम्बा थौरम असिदा लमदम मसिदा लेमिनरिबा फुरुप खुदिंगमकना सरुक यादुना अमत ओइबा सक्तम अमा सागतमिनबा नबा होनसी हायदुना लमदम असिदा सिंग अमदि तम हाइना तोखाइना खाइदोकलिबा असि तौबीदनबा वाफम सु अपील तौखी लोइनना कांगला फमथौना लमदम असिदा लेमिनरिबा फुरुप खुदिंगमक अमतो एबा मियेंगदा येंगदुना थबक तौरी अपुनबा अमगिदमक कांगला फमथौना मखा ताना थबक थौरम कयासु चथखिगनी हाइखि मनी हैना खन्नंग वा ngambi matam moire ching tam haibagi wakalon si thadok pidana aikoi apunba Manipur taba jati khudimangna pullaga leikol lama sembani leikol haibache lei amatangna satpachu mapung phaba leikol oibe yate jati khudimang pullaba matamda mapung phaba leikol oigani lei mayam salba matamda mapung phaba leikol oigani haibache kangla phamthogi maikei dagi miyamda paugen pijeri मतम की मतुंग इन इरमदम असिगी अमत ngairba thangta art form asi sport ki lamda laklabasu maru oiba thangta gi basic idea sing adudi mahandana ngakna thamba tangai fadi haina art and culture gi commissioner m join a phongdokre manipur state kala academy imphal senduna bt road leba Rukmohol theater gi auditorium da thasi kun phawa chathagada thangta festival hodokpagi thorum ga mari leinana wafam asi mahana phongdokhibani mahana makha tadun hai iramda masigi salan gi mahi ama oiriba thangta gi sapham lanpham amadi hiram kayada singnarakpa sing ngakthoknaba sinaramba oiribasu hojikti sports ki lamda pukhatlak niti niyom sing mayek sengna nainaraba matungda national amadi international gi thak phawbada पुखलगनबा मसाना अमनी फेस्टिवल असिदा थांगता ममांगदा लेरंबा कया सिंग करी करी अहोंग यावबगे हाइबा उबा सोइदन फंगनी थांगतागी मतांगदा ममांगदा कया नेरखिबा लेरबसु मखाताना हौजिकसु फेस्टिवल असिगी मथक्ता सेमिनार सिंगबा तौदुना लैरिबा अहल लमन सिंग कौदुना ममांगदा कदाई फावबा कमाइना लेरमी हौजिकना करी करी अहोंग लेरे हाइबसी नैनबगी तंगाई फदबा लई हौजिक थांगता स्पोर्ट्स की लमदा लाक्लबनिना मसी यामना सेक्शनना हौखिबा मयाम अदुदगी होलकपा कया लेरगसु यारिबा मखै अखोइना अखोइगी आर्ट फॉर्म सिंग असिगी बेसिक आइडिया सिंग अदुदी मांगहन्दना ngakna thamba tangai fade lamdam masigi mipum khuding mangasu thangta asibu yokhat bidana manipur bu sakta na bohona bada achu thodang singsu lominasi haina phongdokki festival hodokpagi thorom aduda ke sanathoi sharma sanginata academy award dina thorom mapu wana saruk yakhibga loina na huyan lalong manipur thangta cultural association ilbung amadi pakhangba huyan lalong sinam sang mayai kobi na thangta gi sosu utki already the basic over idea jadi bisa pada yang biru pun mungkin tahu yukan kita Manipur serta pada serta coba art pun ama ini hanya mayam dah serta orang mayam tu coba dia hanya seperti Kaksing warida leba club sing yapunba organization ama oriba United Clubs Organization UCO gi tengbang loinana kaksing kaitel ajat hol parengda naurem pharma gi mapu naurem suren joina sinduna kaksing wari panjaw palum da hangliba relief camp sing asida leiba inmate sing yauna miyam gi
lemna ana laying bagi camp amanga si Khamnipur College Kasing na pangthokre medicine pediatrics amadi dental doctor singna sar yadana miamda lemna ana laying bagi khudong saba piduna pangthokkiba ngasigi lemna ana laying bagi camp aduda laying ba lakhiba singda lemna laying baga loinana hidak nakthak singsu Naurem Pharma gi maikei dagi lemna phanganki ngasigi lemna ana laying bagi camp aduga mari leinana UCO gi thau puriba ningthaujam prafulo na phonok pada tha tara mari trangwa surak laba Manipur da thok leba lan asina maram oiraga Kasing wairi maikei da hangliba relief camp singda lariba inmate singbu haksang phana na de yektana lehnabagi pandamda Naurem Pharma gi mapu Naurem Surunjoina lemna laying bagi camp si sinbi batana tana hidak lakthak singsu lemna pina pibiba asigidamakta relief camp singbu senariba amadi relief camp to lariba miyam gi mahut silaga hainingai leitana thagatli asigumba camp asidagi matau asigi matau tamduna atai miyoi singnasu Manipur gi tongan tongan mafam singda hangliba relief camp singda laiba inmate singi khanbiduna lemna laying bagi camp asi silhan janingi hainasu mangna phongdokhi Rotary Club of Follow City Impal Rotary International District 3240 Zone 12 ki makhada tha khudingi pangthokna lakpa environment education health and hygiene ga mari leinana pangthokpa thorumgi saruk ama oina ngasisu yangthangi kamikhya Pamton College da hangliba relief camp ta Rotary Club of Follow City Impal gi President Elangbam Soviet Secretary Prishojit Amadi Rotarian kaya ga loinana dental smile haina mingthonba health camp ma pangthokre ngasigi health camp aduda wangkai SG MLA Thangjam Arun Kumar na masak amadi masak narba Dr. Nurse staff kaya su sarugya ki ngasigi thoromaduda wangkai SG MLA Thangjam Arun Kumar na Rotary Club of Follow City Impal gi Rotarian singna masagi ojaba kaya thadokuna khudong chadraba sotraba miyam gi service tawduna lakli tha khudingi project amagi makhada environment ki lamda education ki lamda health ki lamda awareness amadi health camp na singba kaya pangthokna lakli masigi saruk ama oina ngasisu lamda masida thokliba irang na maram oiraga lanjenar tuna relief camp singda lariba miyamda ana laying bi khudong sabada sadaba kaya asigi yengduna dental smile haina mingthonba camp asi pangthokpani haike amromda ngasi camp aduga mari leinana Rotary Club of Follow City Impal President Elangam Sobitna phondokibada Kamakhya Pamton College asida lariba inmate jahumuk asigi maru oina yaga mari leinaba anaba kaya sekap tokthokpani masi Rotary Club of Follow City Impal amadi Jenims Dental College gi Dr. Nurse amadi Pamton College asigi volunteers singa khusamna pangthokpani Rotary International District 3240 Zone 12 ki makhada tha khudingi pangthokna lakpa project asi atai relief camp singda college singda su sanitation amadi health hygiene ga mari leinaba kaya matang pangthokna basu panam thamli haina su phongdokhi haukiba August 3 athobusingi numita empha amadi mami tv na thobu oiduna kuman lampang ta pangthokhiba athobusingi numit Nixing numit senglaba thoramdu yamna tayonaba mongda rock isei nomagi thoram oina uhanduna irecha miyamda khamthengna nungai taba amadi asawa bon kiba UNLF MP nasu akanba mongda yaingdaba phongdokpaga loinana thoramdagi matangda UNLF na miyamda wafam khara thamlakli UNLF Central Committee gi Secretary Publicity na Thorok Pasel amana hai thoramdu pangthokra matung thoramdu sinkhiba band member sing numit marini sumna mamit mamai ponsina wahang pohong chatraba matung thobu oikiba ampha dena rock adu nampuda thon kibani haina UNLF MPA gi cadre amagi ming panduna phongdokhi matang sida UNLF gi iricha singda khangan janing badi cadre aduga khangna sanaba oiduna ampha gi president bu thorom adu pangthok pinaba haija kibani haina kibani aduga cadre aduna khallibana India gi loinam lengakna miyam ning tambala haubu Lisingani sumna kolumdoigi me ahumdagi hauraga puruk masen gi lan onthoktuna lan gi saithing marak sida ngasigi hawala riba mirol sibu rock music ki akanba ahuba lan pung thinduna yekai hanbaga loinana tungda thenaga ba akan meningtam lan gi lan pau pi ba thram ohenaba rock music ta lebak lingbagi sei saktuna law no athobusing numit asi sinbani adu laibak thibadi gaidar asina su convince tahudaba tawwa watpa
लापना लेनबदगी पाव फाउनबा वाटपगा लोइनना सिली लालिबिसिंग सैसकपसिंग इवेंट मैनेजर न सिंगबसिंग अदुना असिगुम सेंगलब नुमित असगी नुंगी ओइबा अरुबा सेंटिमेंट अदु थमोइदा फावबा वाटपा नत्रगा थौरमदु कंट्रोल तौदुना करमबा इसेल पुरकदबनो खंगदना खंगदब कयाना थौरमदु मसक थीनबा मरम ओहेनखिबनि हाइनसु सेलोदुना फोंदोरकले ngasi Sachin Devarman Sarani Agartala Leiba Press Club ta World Meeting Council WMC Tripura State Union Sinduna National Awardee Amadi Afaba Mahiri Singh Pung Thawat Pagi Thorom Ama Pangtokre Thorom Aduda World Meeting Council WMC CEC gi Vice Chairman Dr. K.N. Chana Prasad Toki Tripura University gi Vice Chancellor Professor Ganga Prasad Prasayana Sebgate Senior Social Sector Leader Oidiba Mutum Bishona na Guest of Honor Aduga World Meeting Council Tripura Unit ki President is Bankim Singh na President Member ama oina Dice of Funky Thorum Haudringai Mamangda Manipur Tok Lebe Lan Asina Lake Hidra Singi Mapamda Ikai Kumnaba Utuna Minute Amat to Minute left to Awab Supono K Thorumaduda Tripura State Asigi Metric Exam da Makok Tarakra Mairui Manga Amasung Masak Naiba Mio Singda Puning Tawatuna Award Appreciation Certificate the Singba Pidan Ikai Kumnaki Thoranga Mari Linana Kambatovi Zagoisu Utki Numit Kudingi Talk Liba Mioiba Amadi Mahosagi Saktamda Akaiba Piva Ngamba Tongan Tonganba Pollution Amadi West Kayasi Miamgi Mating Yaudana Manipur Pollution Control Board Kaptana Mapung Pana Tingbang Namloi Haina Board Asigi Chairman Dr. W. Devena Fondo Kray Wafamasi Nakpigani Dr. U. Devena Fondo Kray Wafamasi Manipur Pollution Control Board na Sinduna Kaksing District ki Wagaida Leiba Yangbi High School Amadi Character Leiba Sanatombi High School da Hangba Relief Camp Anida Management of Municipal Solid Waste E-Waste Hazardous Waste Bio Medical Waste Water Pollution Air Pollution Amadi Single Use Plastic ki Matang da Pangtokpa Mass Awareness Program ki Tharomda MLA na High Kipini Board Asigi Tongan Tonganba Scientists Singna Expert Oiduna Pangtokiba Tharom Aduga Mari Lainana Chairman Devena Mioiba Ikoina Numit Kudingit Tohaliba Tongan Tonganba Pollution Mayam Asina Mioiba Amadi Mahosagi Saktam Kadai Pawa Akaiba Pibagi Havasi Nasigi Mioi Ayama Kangnare Adu Patre Kangnaba Tabak Asidi Mioi Ayambana Tadok Pangamdri Masina Maram Orega Mahosagi Saktam the Sound Akaiba Piduna Awabakaya Mayuk Navada Natana Mioiba Ikoidasu Makal Kayagi Laina Singh Saiting Pangli Maram Masina Asigumba Patre Haina Kanglaba Tabak Sing Asi Miam Nasu Hek Yarimem Kai Tadok Piu Loinana Board Ki Makai Dagisu Plastic Yauna State Asida Talk Liba Pollution Amadi West Sing Asi Mapung Pana Tingnaba Honagani Haiki Nasigi Thorom Aduda Chairman Ni Makai Dagi Relief Game Singda Ladiba in Match Singda Yumthong Amada Lupalising Amamamsu Yentoki Lady Mosi Comena Queen Kui Pamit Pira Sahali Kajinja, Mato Karab Sinagati Habido, Adugi, Yawane Suria Sipang 20%. Derivashi Procomat of the Purani, Papa Tamani, Adukanda, Papa to Toki Amato. Adu the video side Puri was in Lamado, who took the Kulu to Tolkina, but a Pipaki Prime Minister, whatever Prime Minister, if I may am Sinchina, Shatina, Kanglipak Students Association KSA Thambal Marik College Unit Council Nasi Hangdokri Thomanaba Mahiri Kunai Ama Sem na Wakal on the left and Satrapi Saruk Ama Oina Narang Agas Tratret Ki Nutil Pungani Romta the KSA Head Office President Senam Heras in the Preside Taruga Oinam the Leba School Sigi Oina KSA Unit Adu Hangdoki Unit Asida Tho Pugudam Sing Kalabasing Manung the President Oina Roger Oinam Vice President David Wycombe Amadi Tingbaijam Pari Secretary General na Arun Kumar Irengbam Secretary Finance ta Nomaitem Toy Chanu Secretary Aisar Dida Yaima Mutum Asna Singba Yauri Manipur Lenga ki Education Law and Legislative Affairs Minister su Oidiba Number AC MLA Thousand Basanta Kubari Meng Makada Isok Singh Awang Playground da Usar Thabagi Throm Ama Isok Gram Panchayat
Lamyanbi Village Level Federation VLF Ishok Development Organization IDO Amadi Ishok Football Club na punna khosamna senduna ngasi pangthokre thamduda Ishok Gram Panchayat ki Pradhan Warepam Deven IDO gi Vice President Huidrom Khomdon Secretary Huidrom Nipamacha Lamyanbi VLF ki President Huidrom Dhanapati Secretary Huidrom Bandana Treasurer Yunam Bresori su saruk yaduna wahi panba manap pungba amadi hidak kanaba u makhal nipan gi u sara punchanirom thaki Pradhan Warepam Debe na phonu kibada Minister Thonauzam Basna Kumar na u sara thabagi thabuk ase mathang paikhalakpani aduna Ishok khulda u sara thaduna asangba khul ama oinaba thorang paikhat pirakpa asigidamak Minister Basna Kumar bu thagali haike Arambai Tengol Unit Hiramda Tungan ba Huran Sinti Tabak kaya sa ba Horokliba asigi matakta unit asina akan ba tabak kaya lakot lagani haina unit asigi Commander L Moduna section wa thamlakli wafam masi Arambai Tengol gi Lusingpurel Korongan ba Kuman gi Miyeng Makada